ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯁꯅꯨ ꯃꯥꯌꯣꯛꯅꯒꯅꯤ, ꯑꯋꯥꯡꯕ ꯆꯤꯡꯗꯩ ꯍꯦꯟꯅ ꯂꯨꯝꯃꯕꯁꯨ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ꯫ ꯁꯤꯟꯙꯨꯇꯥꯏ ꯁꯞꯀꯥꯜ, ꯏꯟꯗꯤꯌꯥꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯃꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯏꯃꯥ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯒꯨꯝꯕ ꯏꯃꯥ ꯑꯃꯅꯤ꯫ ꯃꯌꯥꯝ ꯚꯦꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯌꯨ꯫ ꯕꯦꯜ ꯕꯇꯟ ꯅꯝꯃꯕꯗꯤ ꯑꯩꯍꯥꯛꯅ ꯁꯦꯝꯖꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁꯇ ꯂꯥꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤ ꯐ꯭ꯔꯤꯅꯤ, ꯁꯦꯟ ꯇꯤꯡꯕ ꯅꯠꯇꯦ꯫ ꯂꯣꯏꯅ ꯀꯃꯦꯟꯠꯁ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗ ꯋꯥꯠꯁꯑꯞ, ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯂꯥꯟꯐꯝꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ, ꯑꯍꯥꯟ ꯑꯀꯣꯝꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯍꯤꯡꯂꯤꯉꯩꯁꯤꯗ ꯁꯃꯥꯖꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯄꯣꯛꯂꯒꯗꯤ ꯑꯁꯤ ꯏꯁꯥꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯁꯤꯟꯙꯨꯇꯥꯏ, ꯃꯌꯥꯝꯅ ꯃꯥꯗꯔꯁ ꯑꯣꯐ ꯑꯣꯔꯐꯥꯟꯁ, ꯂꯩꯇ ꯂꯥꯏꯔꯒꯤ ꯏꯃꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯐꯪꯂꯤꯕ ꯃꯅꯥ ꯑꯃꯗꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯟꯕ ꯌꯥꯔꯕꯗ ꯁꯤꯕ ꯂꯤꯂꯥ ꯃꯍꯤꯂꯥ ꯒꯧꯔꯕ ꯑꯦꯋꯥꯔꯗ, ꯔꯥꯖꯥꯏ ꯑꯦꯋꯥꯔꯗ, ꯁꯍꯌꯗ꯭ꯔꯤ ꯍꯤꯔꯀꯥꯅꯤ ꯑꯦꯋꯥꯔꯗ, ꯂꯤꯗꯤꯡ ꯁꯣꯁꯤꯌꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯦꯋꯥꯔꯗ 1992, ꯒꯥꯇꯛ ꯃꯥꯇꯥ ꯄꯨꯔꯁꯀꯥꯔ 1996, ꯋꯨꯃꯦꯟ ꯑꯣꯐ ꯗ ꯌꯤꯔ ꯑꯦꯋꯥꯔꯗ 2008, ꯑꯚꯤꯂꯥꯚꯥꯏ ꯍꯣꯜꯀꯔ ꯑꯦꯋꯥꯔꯗ 2010, COEP Gaurav Puraskar 2012, Real Heroes Award 2012, the National Award for Iconic 2013, Mother Teresa Award 2013, Basava Bhusana Puraskar 2014, Social Worker of the Year 2016, Nari Shakti Award 2017. Punna mahakna phangkiba award asi chatret ka yankhaini. Hairiba award asi hanagi president oiramba oirambi amasung hojik oiriba ming oina pallabada APJ Abdul Kalam, Pratibha Patil, Pranab Mukherjee, Ramnath Gobind na pikibani. Sindhutai 14 November 1994 Maharashtra da pokhi. Sahi nipan suba matamda Tai mayum pankhi. Mahaki nupagi maming Sri Hari Sapkal. Mahaki nupa aduna Taibu yam otpi na ibibiba tawpikhi. Sindhutai sahi kun suba matamda mabuk manungda angang adu yaw na mahaki nupana mabuk aduda kaukhirami. Aduda mahak khara sokhi. Upai leitabadagi amadi mahaki mapuroibana mahakpu yum aduday tanthokpikhi. Upai leitabadagi Tai adu angang adu poktabadi yadabanina sangi leifam sangon marakta angang adu pokhi. Sumna tawdana Sindhutai adu upai leitabadagi amuk mayumdagi tanthokpirakpanina railway station da bikha nirami. Hingdabadi yade, chadabadi yade haibaki wakhalda. Sindhutai na railway station da bikha niba matamda mahakna phanglakpa sel adudagi atopasu pijabirami. Station da isai saklaga sen tankirami. Sindhutai na news channel amada haiki miyoibagi punsida awa ana kaya lakani. Awabadu mayoknaba ngamba haibaduni miyoiba haibasi. Suicide tawge khanba midi pangdabani. Suicide tawba haibasi papni. Mi amana suicide tawraba matungda thawai adu mafam adudagi chatpa ngamde amadi isornasu lawsanbide. Miyoiba haibasi khara kap khara nok awa nungai haibasidi miyoibagi laibakni. Adubu awabadu phage hairabadi nungaiba amadi nungaige hairagadi thabak tawba tai, thabak suba tai. Sindhuna asumna news reporter mada haiki. Sindhutai haujik masamakki ashram leijari. Ashram asida punna angang amadi ahal 1,100 leiri. Sindhutai na karamna mayam asi tawkhibano haiba maramdi mayamgi wakhalda khalamgani. Railway station da bikhani ba mi amana suk chawba ashram mi mayam asi karmai lehenkibano, ashram asi kamaina hangkibano haiba. Adugi maramda haijagi Sindhutai na mayam punba mafam kharada chatlaga mahaki wari adu mayamda liba matamda mayam adu na nungsibiduna Sindhutai bu ngamba selgi mating adu katli achumna tawraga katlaga mahakna laita laira mayam adu
ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯊꯝꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯟꯙꯨꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯊꯝꯕꯤꯈꯤ ꯁꯤꯟꯙꯨ ꯇꯥꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯈꯜꯂꯤ ꯁꯨꯝꯅ ꯇꯧꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯑꯋꯥꯕꯗꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯐꯔꯛꯀꯗꯕ ꯅꯠꯇꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯁꯤꯟꯙꯨ ꯇꯥꯏꯒꯨꯝꯕ ꯑꯃ ꯑꯣꯏꯕꯤꯌꯨ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯌꯨ ꯃꯔꯝꯗꯤ ꯑꯁꯤ ꯐ꯭ꯔꯤꯅꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯋꯥꯆꯞ ꯐꯦꯁꯕꯨꯛꯇ ꯂꯣꯏꯅꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯅꯦꯛꯁ ꯀꯔꯝꯕ ꯐꯥꯎꯕ ꯃꯤꯡꯆꯠ ꯂꯩꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯈꯪꯅꯤꯡꯉꯕꯗꯤ ꯍꯥꯏꯕꯤꯔꯛꯎ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯤꯒꯅꯨ ꯊꯕꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ